ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯑꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯝꯇ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯇꯝꯄꯥꯛꯇꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯠ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯇꯝꯄꯥꯛꯇꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯖꯂꯦꯔꯣꯡ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯆꯤꯡꯗꯅ ꯃꯔꯨꯑꯣꯏꯅ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯊꯥꯗꯧꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯏꯗꯦꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯒꯤ ꯁꯣꯝ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥ ꯃꯥꯎ ꯄꯥꯎꯃꯩ ꯇꯥꯡꯈꯨꯜ ꯑꯗꯒꯤ ꯂꯦꯡꯃꯩ ꯑꯗꯒꯤ ꯊꯥꯏꯃꯩ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯄꯥꯟꯗꯒꯤ ꯃꯤ ꯇꯣꯞ ꯆꯪꯉꯛꯄꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯅꯍꯥꯟꯃꯛꯇꯗ ꯑꯁꯥꯝꯗꯒꯤ ꯀꯥꯔꯕꯤ ꯑꯥꯡꯂꯣꯡꯒꯤ ꯃꯣꯏ ꯂꯤꯁꯤꯡꯃꯨꯛ ꯀꯥꯔꯕꯤ ꯑꯥꯡꯂꯣꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯑꯦ ꯊꯨꯒꯥꯏꯕꯒꯤ ꯄꯣꯠ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯂꯧꯔꯦ ꯑꯗꯨ ꯃꯣꯏꯗꯨ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯂꯧꯔꯒ ꯍꯪꯕ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯂꯩꯅꯤ ꯍꯥꯏ ꯀꯔꯤꯗꯅꯦ ꯑꯩꯈꯣꯏ ꯀꯟꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯍꯜꯂꯤ ꯑꯗꯨ ꯋꯥꯏꯔ ꯑꯕꯥꯎꯠ ꯃꯣꯏꯁꯤ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯅꯣꯏꯁꯨ ꯑꯩꯈꯣই ꯆꯦꯛ ꯇꯧꯍꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯃꯒꯗꯤ ꯁꯦ 1961 ꯃꯃꯥꯡꯗꯒꯤ ꯁꯤꯗ ꯁꯦꯇꯜ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯦꯁ ꯃꯣꯏ ꯃꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯊꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯇꯦꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯄꯤꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯂꯨꯞ 35 ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯂꯩꯃꯤꯟꯅꯔꯛꯏꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯕ ꯑꯩꯈꯣꯏꯁꯤꯡꯗꯤ ꯈꯤꯇꯪ ꯁꯤꯟꯁꯔ ꯑꯣꯏꯅꯁꯤ ꯍꯥꯏꯕ ꯑꯁꯤꯃꯈꯛ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ Good evening. Mr. Singh, Honorable Taram Nokjari, State I am waba come thing the warning it and that's the Mokushi. Manning the among merely the Mamang the Muhoi, Mamang the merely manning the Muhoi. Nasiki Sinakoi Kanoni, Queen of Som, Koi Hana Leger boy, Koi Gichili now, I am. Tribe Kuntra Mari Manga. The Pazana Ingasina, where Lemina Sulai, Lachule Minari, Lachule Minagani. Masigi, Marakchida, Koina, Mapalon, the Gilakpa, Mitop Sing, Karakantopa, and Down of the Iwan Hoklak, Myanmar on the Gilak, pushing Ayamba, Tauring Marakchida Mo, Chom the Gipigi, Bangladeshi. Lady Sigi situation aduga Assamda Maroina Bangladeshi singi the crackdown torokpa adi moi the NRC gi chana nabagi implementation gi matangda Lady Badugi mayam sigurga Ekoina su singnabadi leiba ekoi Manipur sidaida soidana masigi posishu leiramba yai haidana adubu ekoi tamna Amam Toxi, Haidane Kuisi, Hana illegal migrants, Myanmar on these Anoba Sangapa, Yamaruina drugs, the Popina Singba, Tauriba Koliba Mayamsi, Hana Kitang Sik Toxi and Hobuni. The Maraxida with some reliable source information Kara Pangmadagi Habitat. We inner permits here, we Pazana systematically implement the liberty of the price. But Pajana inner line permit ki rules regulation Pajana Shema Matung Gadia Quina Taubashi Mashi Taurum the Vadagi corruption Tauraga Dagi Pibayaro the Piramba Pika the Pidram the Vadu Mayamale with the Mamang the Ninchin Virangani Koi 16/8/2024 अखोई रेवेन्यू डिपार्टमेंट की एज सीम अखोई सस्पेंड तौगिबनी अदगी अमुक 37/2024 दा लेबर डिपार्टमेंट की अमसु सस्पेंड तौगिबनी bai sumaina mathang tawbasida ngasi su amuk yamna ngarang nahan tarik 3 je ko yam reliable source ma phangba yam reliable source ma phangbadagi sam Bangladeshi oini hena singnaba khara ekoi kenoda mayang imphal da bakery sabagi kampham khara da sumaina wak toroga leire dukan toroga leire na
पाव फंगबदगी कोई होम डिपार्टमेंट की मखाद कोई इंस्ट्रक्शन तौर कांदा पुलिस की स्पेशल टीम तौर का चेक तौहन बनी मधुकी चेक तौबदुदा अखोई कनोसी मी कुनगा महा तरुक से अखोई बेकरी साबगी ने तौर का कनोसी पायर का लेरंबा अखोई ILP कार्ड पास से पायर करीनो दुदी अखोइना बेकरी साबगी दी अखोई कनोगी रूल्स दो याउदे हैरिबा अखोई इनर लाइन परमिट की रूल्स द वर्कर्स यावी वर्कर्स करम बनो हर कांदा गवर्नमेंट की प्रोजेक्ट्स और कंपनी की प्रोजेक्ट्स गवर्नमेंट की प्रोजेक्ट्स मधुदई द कंस्ट्रक्शन वर्कर है कंस्ट्रक्शन वर्कर है अदो मधु मोइना सोमदा अदुसु कंस्ट्रक्शन वर्कर सिसु दोस परमानेंट citizen of Manipur, permanent residents of Manipur की दुना sponsor तोरुगा तो उधर बोले याम फजन डिटेल इरी बने इना हाय रुपसी मोई तोरुका न मियोई कुन गमापंदा क्या नोट हो चलो क्या को मियोई कुनमंगा कुंतरु कुंतरे कुनिपन कुमापन मियोई कुमापन दा तौरंबा कुमापन सिगी मनुंगदा कोई रेगुलर परमिट लेबर परमिट लाइरी रेगुलर वना थाहुंगी संगबा याबा अदुगा मुक थोखिबा अदुगुमसु मोय अहुमरी मियार में दुदी होने डिटेल से वना पिजरगे अरे सेद मोइसी तारीख कुंठा दा कोइना मैं इम्फाल बेंगुन की सिदे हारिबा ILP की चेक से तौबनी पुलिस ने तौपन मसिदे दा मी कुमापन ने अखोइना फंगबसे मुझे असम की एड्रेस आधार पाइरम में असम की अदो असम की मखा लक्षगे असम की पाइरम में अदुगा इनर लाइन परमिट 2019 की मतुंग इनदी मया मसु हेना खंगे लेबर परमिट सी is issued for a specific period of time or to a group of laborers or individual labor brought by any contractor or firm or company or individual engaging them for construction work. Si khataneba akhoi gi da chanarisi ado sigi wang mada tawramba haiba tare tawramba da gi akhoi thigala matung da moi si koi officer ma lana section dana masi tawramba gi officer ma koi Revenue Department की SDC ने कोई सस्पेंड तौरे अदुगा हाना तौगिबदुने सी ngasi तौरिसने तौरकान कोई डिपार्टमेंटल इंक्वायरी फजन तौरकान मोइगी चपचाबा मरमदी एक्शन लौखटकनी मरमदी कइनोदा अमा सोइबा यादेबे कोई अमा सोइबदने ngasi कोइना थेंगनरिबा मयामस ममांग नोंगी मेलिंग द मनिंग नोम दैनि पुलप अमुक संगा गसी तौलेरमस लाइबाक सि सासन जे कोई अदुने नेना कोई सिंसियरिटी अमख elected members in Marak da koi unity matrakar lay adi government officials in Marak se da koi sincerity am khatrakar lay ownership yaw thabak to olai bak se koi gini coin landam se labiri ba maitai khangde maitai pangal khangde adagi thadau khangde paiti khangde tangkhul khangde mao khangde maram khangde jelerong khangde ai khoi gi lamni aduna ai khoi se ownership ama ai khoi ma puni kana na mitom na maram de khoi ma sikari gino Missing yam jada by kun even Assam baudo ji thakta ni eba sugumba infiltrator of Bangladesh ki kari gi lakho mem Tripura da to nukti ki phai ba Tripura ki border lan se lakoi phai Assam ki border lan se lakoi phai mem hen ubirang gani ada ekhoi si da di ekhoi di ishorna sanbi dana center ki leaders na ekhoi bu ekhoi ki uniqueness ekhoi ki machine yam jada by ekhoi ki mongoloid stroke si ekhoi gi si ura kanda moi si di protector ga preservator ga thamgada ba adugumba community ni moi si machine su yam den to kan inner line family pirakhine ba
ꯑꯗꯣ ꯄꯤꯔꯛꯏꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯇꯨ ꯁꯤꯖꯤꯟꯅꯒꯗꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟ ꯂꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯕꯥꯛ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯕ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯁꯨ ꯋꯥꯔꯧꯕꯤꯅꯣ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤ ꯅꯥꯀꯜ ꯀꯌꯥꯗꯒꯤ ꯐꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕꯗꯨ ꯀꯣꯟꯅ ꯇꯧꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨꯕ ꯉꯁꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯃꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗꯩꯗ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯒꯥꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯅꯣꯏ ꯐꯣꯇꯣꯗꯣ ꯄꯣꯔꯛꯑꯕ꯭ꯔꯣ ꯑꯗꯨꯗꯤ ꯆꯤꯡꯊꯣꯔꯛꯑꯕ꯭ꯔꯥ ꯉꯁꯤ ꯁꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯔꯒ ꯅꯤꯌꯣꯝ ꯀꯥꯏꯅ ꯃꯣꯏꯒꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯣꯏꯁꯤ ꯀꯔꯥꯏ ꯑꯁꯥꯝꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨ ꯑꯁꯥꯝꯅ ꯌꯦꯡꯖꯔꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠ ꯄꯤꯔꯝꯃꯤꯕꯗꯨꯁꯨ ꯂꯥꯜꯂꯦ ꯄꯤꯔꯝꯃꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯃꯔꯥꯟꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯕꯨ ꯔꯨꯜꯁꯅ ꯅꯣꯝꯁ ꯌꯥꯗꯕꯅꯤꯅ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯊꯤꯡꯇꯣꯛꯑꯒ ꯉꯁꯤ ꯑꯊꯦꯡꯕꯗ ꯖꯤꯔꯤꯕꯥꯝ ꯌꯧꯒꯅꯤ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯒꯤ ꯄꯨꯂꯤꯁꯁꯤꯡꯗ ꯁꯤꯟꯅꯔꯒ ꯃꯣꯏꯒꯤ ꯍꯣꯌꯥꯔꯕꯥꯠꯇꯨ ꯃꯣꯏ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯍꯦꯟ ꯑꯣꯚꯔ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯀꯩꯅꯣ ꯑꯅꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯀꯔꯤꯕ ꯅꯣꯏ ꯇꯥꯇꯥ ꯑꯗꯨꯒꯤ ꯇꯥꯇꯥ ꯑꯅꯤ ꯇꯧꯔꯒ ꯃꯆꯥꯗꯣ ꯑꯅꯤꯗꯨ ꯇꯧꯔꯒ ꯃꯣꯏ ꯄꯨꯟꯅ ꯑꯩꯈꯣই ꯒꯣꯔꯃꯦꯟꯅ ꯇꯧꯔꯀꯥꯟꯗ ꯊꯤꯟꯗꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯌꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯐꯣꯔꯃꯦꯜꯂꯤ ꯑꯁꯥꯝ ꯒꯣꯔꯃꯦꯟꯒ ꯑꯩꯈꯣꯏꯒ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗ ꯇꯧꯅꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯏꯕ ꯁꯦ ꯇꯝꯄꯥꯛꯇ ꯍꯥꯏꯔꯒꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯖꯦꯂꯩꯔꯣꯡ ꯂꯩ ꯃꯩꯇꯩ ꯑꯗꯒꯤ ꯑꯩꯈꯣই ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯌꯨꯅꯥꯏꯠ ꯑꯣꯏꯕ ꯇꯥꯏ ꯁꯤꯟꯁꯔ ꯑꯣꯏꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯃꯤꯇꯣꯞ ꯂꯥꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕ ꯄꯥꯎ ꯄꯤꯅꯕ ꯂꯥꯛꯁꯅꯨ ꯂꯩꯁꯅꯨ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯅ ꯃꯣꯏꯗ ꯄꯥꯔꯃꯤꯠ ꯄꯤꯔꯤ ꯂꯦꯕꯔꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯛꯄ ꯌꯥꯏ ꯇꯨꯔꯤꯁꯀꯤ ꯂꯥꯛꯄ ꯌꯥꯏ ꯑꯦꯅꯤꯊꯤꯡ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯀꯥꯏꯗꯦ ꯕꯠ ꯃꯔꯝ ꯆꯥꯗꯅ ꯁꯤ ꯂꯩꯔꯝꯃꯤꯁꯤ ꯈꯨꯟ ꯃꯔꯛꯇ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯈꯨꯟ ꯃꯔꯛꯇ ꯂꯩꯁꯟꯅꯤ ꯌꯥꯝ ꯏꯀꯣꯏ ꯏꯟꯈꯥꯏ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯈꯨꯟ ꯃꯔꯛꯇ ꯂꯩꯁꯟꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯔꯛꯀꯅꯤ ꯑꯃ ꯇꯧꯔꯛꯀꯅꯤ ꯃꯗꯒꯤ ꯂꯩꯗꯥꯏ ꯀꯩꯅꯣ ꯑꯃꯈꯛ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯣꯠ ꯍꯤꯜ ꯑꯦꯟड ꯚꯦꯂꯤ ꯏꯟꯗꯤꯖꯤꯅꯁ ꯑꯗꯨꯒ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯝꯄꯥꯛꯇꯅ ꯃꯣꯏ ꯂꯩꯈ꯭ꯔꯦ ꯃꯩꯇꯩ ꯂꯩꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯂꯩꯔꯦ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯖꯦꯂꯩꯔꯣꯡꯒꯤ ꯑꯗꯒꯤ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯦ ꯆꯤꯡꯗꯅ ꯑꯃꯨꯛ ꯄꯥꯏꯇꯦ ꯃꯥꯔ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯊꯥꯗꯧ ꯇꯥꯡꯈꯨꯜ ꯃꯥꯎ ꯄꯥꯎꯃꯩ ꯂꯩꯔꯤꯕ ꯖꯦꯂꯩꯔꯣꯡ ꯁꯤ ꯃꯌꯥꯝꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯒꯤ ꯈꯨꯟꯗ ꯑꯩꯒꯤ ꯖꯨꯔꯤꯗꯤꯁꯟꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯁꯤꯡꯁꯦ ꯄꯨꯁꯜꯂꯒ ꯊꯝꯕꯤꯒꯅꯨ ꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯊꯣꯛꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯀꯤ ꯄꯣꯠꯁꯦ ꯑꯗꯨꯅꯤ ꯆꯨꯝꯅ ꯄꯨꯁꯜꯂꯒ ꯈꯪꯅꯔꯒ ꯆꯥꯟꯅꯕꯅꯦꯅ ꯂꯥꯛꯈꯤꯕꯗꯒꯤ ꯆꯪꯉꯛꯈꯤꯕꯗꯒꯤ ꯁꯨꯝ ꯇꯥꯁꯟꯈ꯭ꯔꯒ ꯑꯗꯒꯤꯅꯦꯕ ꯈꯨꯟ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯅ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯁꯦ ꯁꯦꯝ ꯊꯤꯡ ꯑꯩꯈꯣꯏ ꯇꯝꯄꯥꯛꯁꯤꯁꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯋꯥꯟꯁ ꯑꯒꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯁꯥꯔꯚꯤꯁ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯣ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯁꯨ ꯁꯁꯄꯦꯟ ꯇꯧꯕ ꯒꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯕꯠ ꯅꯪ ꯑꯃ ꯑꯩ ꯑꯃ ꯃꯥꯡꯕꯗꯒꯤꯗꯤ ꯂꯩꯕꯥꯛ ꯀꯜꯂꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯖꯥꯇꯤ ꯀꯜꯂꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯃꯥꯡꯖꯈꯤꯁꯅꯨ ꯅꯪ ꯑꯃ ꯃꯥꯡꯖꯈꯤꯁꯅꯨ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯖꯥꯇꯤꯒꯤ ꯀꯟꯅꯅꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯝꯗ ꯌꯥꯗꯦꯅ ꯂꯧꯔꯛꯄ ꯁ꯭ꯇꯦꯞꯅꯤ ꯁꯁꯄꯦꯟ ꯇꯧꯔꯛꯏꯕ ꯈꯣꯠꯂꯛꯏꯕꯁꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯛꯏꯕ ꯑꯥꯎꯠꯀꯝ ꯃꯌꯥꯝꯁꯤ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯂꯣꯏꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯔꯝꯕꯅꯤ
Deputy Commissioner, Commissioner Sungida Moy Subcommittee among law in a same grave. Committee among Hanadis, Lemadu in Force Okre, District Kudingi, irrespective of Hill and Valley. District Kudingi Madu Taugraduga, Maduki, the any doubt later about any rules ki, Mayam, the Exi Matan, any Kariguma Makalgi doubt, Jinnaval Regadi, High River, Joint Secretary, Amakwe Hapre, home Gida, man overall supervision organ, any clarity. Suppose the Levergisi permanent residency Carino, Hungry Hargadi, Mamma, I will see when Hangakan clarity lower Moina, Pig and Napa, hiding Napa. I quite see Matangayam section, I quite even face recognition, gi camera, Yawa Gari, how later I quite launch the company. Aduna implementing Iran Sinachu or Mbai, Iran Marks the Pudong Sabalong and Masu and Bia to go. I know Iran Hamatoy and Aquiloina the Free Tabdi Adamina and the Shigi Poshimus of way. My Horon the Gilemina by Koi Mayam, Amatoy on the section Minasi, Tampakana Yamona repeat when I get Tampakana Maitei Pangal, Jalero, Aduga Lebiriba, Nagagi Sin Nauxing, Adagi Singdan and Maruena, Sondan and Kogisin, Hadogi Ladyba, Chilinaxing, Paitigi Ladyba. Margi Lady Mayam section view, Adagi from Nagagi area, Mao, Paumai, Tankul, Adagi Lengmai, Adagi Paimai Lady, Shigi Mayam section view, Mapandagi, me top Sangak was identified of the world. Nahanmakada, Samdagi, Karbialongi, Degi Moy, Lishimuk, Karbialongagi, Tantokre, Paulae, Tugaivagi Polae, Queen detail Laure, other Moidu, Equina detail Laura, Hangomatanda. Ukrule ni hai kari dene koi kana verification to holi adu where about moi si chakra ka karai de lei bno se koi check to holi adu ekhoi gi citizen wer magadi se 1961 memang da gi sida settle to wer magadi yes moi magi ma pham da koi dum leira koi na puru ga thim ge da bani ekhoi na moi bu lepham chabam boy koi na hana gi te ki ba kho ki ba leira so koi na pi du ni hajari ba ko adu sumai na koi kangrup amata gi manipur na te Kanglop ama kata ki Manipur na te koi Manipur se Kanglop kuntra ga mari banga na koi puna lemina bani lemina rei ni lemina doi ni amna se da koi lemina ri ba koi khra mahuron de gi leira ba koi sindi kitang sincere oina se hai ba sim kha ya pel aroi boino tawjeri thank you